Ngarang numitung mamatong pung anirom tarakpada Sugnu Iron Bridge ta achat woksing sek tobada Kakching Commando Unit ki team amana kani oiramgani chingnaba posa kg amaga gram yankhai mari ga konana mio ani fare hairi makhoi ani angobu machugi bolero registration number MN01G 8414 da tongduna lakpane Paraba mio ani ado Tolbung gi Hansi village tage T Holkomang Haukep Chehi Kuntra ga taret apokpa Ngamdem Haukip amadi T Hannu Haukip Chehi Kuntra Mapuroiba T Holkomang Haukip Chehi Kuntra Gawi Hairi Faraba Mioi Sing Ado Polam Sing Aduga Konana Sugnu Police Station da Makhataba Logyoiba Thabak Sing Paikhatnaba Sinakre Hairi Ngarang Nongyai Matung Pung Amaga Minitara Marirom Tarakpa Duaida IED Oramgani Haina Chingnaba Ama Khongjom Sapa Mayai Lekai Community Hall da Sakhangdaba Sing na Pokhai Helamle Thaudokaduda Koya amadi GCKC Construction Company gi ising tank saba yauba non-Manipuri ama laikhedre Marina Asok apan nangkre. Hiramasigi matangda TOMTV gi akhanaba report ama. Ngasi nongyai matung pung amaga minute tara marirom tarakpa duwaida IED oiramgani haina chingnaba ama Khongjom sapam mayai lekai gi community hall da sakhangdaba singna pokhai helamle. Thaudokaduda Koya amadi GCKC Construction Company gi ising tank saba yauba non-Manipuri ama laikhedre Mari amana Asok apan nangkre. Mafam adudagi soklaba miyoi sing adubu khonglei thuna Thobal Hospital da pukhatuna laikanakhe maduda miyoi ama laikanaba ngamdana laikhidabane Thaudokaduda laikhidraba miyoi adugi maming Pankaj Mahato Chehi Kungamathoi apokpa Nirmal Mahato kawi Mahak West Bengal gi Khariatabad gi ni hairi Thaudokaduda soklaba singde West Bengal gi South 24 Pargana District gi Anup Mandal Chehi Kuntra apokpa Balram Mandal North 24 Parganas tagi Sovik Patra Chehi Taraganipan apokpa Bablu Patra South 24 Paragnas tagi Apurva Mandal Chehi Kungamanga apokpa Samapado Mandal amadi Rajesh Ramnaik Chehi Taragamapal apokpa Krishno Ramnaik kawi hari Thaudok thopa madu mi changhandana koisinduna forensic inspection gi damak thamkhibaga loinana Khongjom police station na case ama lakhutkre Manipur ngasi petrol amasung diesel gi maman hengale adum oinamak Bishnupur amasung Technopol dana maman hengale aduga Imphalis amasung Fairjol dana maman hanthare Awang Nongpok state singi oina Arunachal Pradesh Assam amasung Tripura da maman hanthare Petrol liter amagi mamalda Manipur da paisa tara hengale Arunachal Pradesh ta paisa ama Assam da paisa ahum aduga Tripura dana paisa kungahumdoi hanthare Manipur gi district singi oina Bishnupur da paisa tara Technopol da paisa kuntra manga hengale aduga Imphalis da paisa taruk Fairjol da paisa humfuga manga hanthare Diesel liter amagi mamalna Manipur da paisa mapan hengale aduga Arunachal Pradesh da paisa ama Assam da paisa ahum Tripura da paisa kungani thoi hanthare Manipur gi district singi oina Bishnupur da paisa mapan Technopol da paisa kuntra gani thoi hengale Imphalis da paisa manga Fairjol da paisa yankhai mapan hanthare Mamal hongdok hongjin tauba asina petrol liter amagi mamal Manipur da lupa chama supna ama paisa kunithoi Arunachal Pradesh da lupa marifutra manga paisa marifu mapan Assam da lupa marifutara taruk paisa kuntra mari Tripura da lupa marifutara nipan Tripura da lupa marifutara nipan paisa nifuhumdoi pire Manipur gi district singi oina Bishnupur da lupa chamaga supna ama paisa kunithoi Imphalis da lupa chamaga supna ama paisa tara nithoi Fairjol da lupa chamaga supna ahum Technopol da lupa chamaga supna ani paisa tara pire Diesel liter amagi mamal Manipur da lupa marifu taret paisa Taragataret Arunachal Pradesh da lupa marifu mari paisa marifu mathoi Assam da lupa marifu mari paisa kungamari Tripura da lupa marifu taret paisa nifuga humdoi Manipur gi district singi oina Bishnupur da lupa marifu taret paisa taragataret Imphalis gi oina lupa marifu taret paisa nipan Fairjol da lupa marifu nipan paisa humfudra nipan aduga Technopol da lupa marifu taret ka paisa marifu taret pire Ngarang state asida nauna miyoi amata COVID-19 positive oiba thengnakhide COVID-19 common control room amasung IDSP dagi thadorokhiba chirol singi matung ina ngarang sample nifugatare test tawkhe maduda miyoi amata positive oiba thengnakhide hairi state asida COVID positive oikhiba apunba miyoi lakh ama lising kuntra taret ka chani supna kuntra ga taruk ta lengdana leiri hojik state asida active case taruk leiri Amaromda laichat asidagi fagalaktuna discharge tawkhiba masing lakh ama lising kuntra manga ga chama supna tarada leiri Fagalakpagi changna chada marifutara mapal dasmik mari mangani loinana laichat asidagi makhatana mi siba thengnakhida baga loinana sikhiba masing lising aniga chama supna kunna lengdana leiri